ꯑꯩꯈꯣꯏ ꯅꯤꯡꯈꯥ ꯇꯝꯃꯦ ꯍꯥꯏꯔꯁꯤꯔ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯋꯥꯌꯦꯜ ꯁꯪꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯅꯕ ꯂꯩꯕꯥꯛꯇ ꯂꯥꯟ ꯂꯣꯏꯗ꯭ꯔꯤ ꯂꯥꯟ ꯃꯅꯨꯡꯗꯗꯤ ꯈꯔ ꯁꯤꯕ ꯇꯥꯕꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯅꯤꯡꯈꯥ ꯇꯝꯃꯦ ꯍꯥꯏꯔꯁꯤꯔ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯋꯥꯌꯦꯜ ꯁꯪꯒꯤ ꯊꯣꯡꯖꯤꯟꯗ ꯀꯥꯏꯅꯈ꯭ꯔꯕ ꯍꯛꯆꯥꯡ ꯀꯌꯥꯒꯤ ꯄꯤꯔꯥꯡꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯉꯥꯏꯔꯒ ꯑꯩꯈꯣꯏ ꯅꯤꯡꯈꯥ ꯇꯝꯃꯦ ꯍꯥꯏꯔꯁꯤꯔ ꯁꯥ ꯉꯥꯒꯤ ꯑꯦꯛ ꯄꯥꯟꯁꯤꯜꯂꯒ ꯑꯃꯨꯕ ꯑꯥꯏꯟꯅ ꯁꯍꯤꯡ ꯆꯥꯕꯒꯤ ꯁꯛꯇꯝꯗ ꯏꯆꯦ ꯏꯆꯜꯁꯤꯡꯕꯨ ꯁꯔꯥꯛ ꯇꯝꯂꯒ ꯅꯤꯡꯈꯥ ꯇꯝꯃꯦ ꯍꯥꯏꯔꯁꯤꯔ ꯑꯩꯈꯣꯏ ꯂꯥꯜꯍꯧꯕ ꯅꯝꯊꯅꯕꯒꯤ ꯃꯤꯡꯗ ꯂꯥꯟꯖꯗ꯭ꯔꯕ ꯊꯋꯥꯏ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯐꯦꯛ ꯏꯟꯀꯥꯎꯟꯇꯔꯗ ꯈꯨꯠꯁꯤꯟꯅꯔꯒ ꯅꯤꯡꯈꯥ ꯇꯝꯃꯦ ꯍꯥꯏꯔꯁꯤꯔ ꯑꯩꯈꯣꯏ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡꯒꯤ ꯁꯛꯈꯪꯗ꯭ꯔꯕ ꯇꯨꯝꯕꯥꯁꯤꯡꯕꯨ ꯎꯔꯒ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯊꯜꯂꯕ ꯂꯝꯗꯝꯁꯦ ꯅꯤꯡꯈꯥ ꯇꯝꯃꯦ ꯍꯥꯏꯔꯁꯤꯔ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯂꯝꯕ ꯂꯝꯕꯨ ꯅꯝꯗꯨꯅ ꯈꯨꯗꯨꯝ ꯆꯟꯕꯤꯔꯒ ꯄꯤꯅꯤꯡ ꯄꯤꯅꯤꯡ ꯈꯨꯁꯤ ꯇꯧꯔꯒ ꯅꯤꯡꯈꯥ ꯇꯝꯃꯦ ꯍꯥꯏꯔꯁꯤꯔ ꯑꯩꯈꯣꯏ ꯅꯦꯁꯟ ꯑꯃꯒꯤ ꯅꯦꯁꯅꯦꯜ ꯑꯦꯟꯊꯦꯝꯗ ꯃꯤꯌꯥꯝꯅ ꯁꯛꯈꯪꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯑꯍꯜ ꯃꯆꯥꯒꯨꯝ ꯇꯣꯉꯥꯟ ꯊꯝꯕꯤꯔꯒ ꯅꯤꯡꯈꯥ ꯇꯝꯃꯦ ꯍꯥꯏꯔꯁꯤꯔ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯈꯣꯟꯅꯤ ꯄꯣꯠꯊꯣꯛꯄꯨ ꯌꯣꯡꯅ ꯇꯟ ꯌꯦꯟꯕꯒꯨꯝ ꯌꯦꯟꯅꯔꯒ ꯅꯈꯣꯏꯒꯤ ꯅꯊꯧ ꯂꯩꯕ꯭ꯔꯥ ꯍꯪꯂꯛꯂꯒ ꯅꯤꯡꯈꯥ ꯇꯝꯃꯦ ꯍꯥꯏꯔꯁꯤꯔ ꯅꯣꯔꯠ ꯏꯁꯀꯤ ꯃꯣꯡꯐꯝꯁꯨ ꯗꯦꯜꯂꯤ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯕꯨ ꯁꯦꯟꯇ꯭ꯔꯦꯜ ꯅꯠꯇ꯭ꯔꯒ ꯗꯦꯜꯂꯤ ꯀꯧꯍꯜꯂꯒ ꯅꯣꯔꯠ ꯏꯁꯄꯨ ꯑꯄꯨꯟꯕ ꯑꯃ ꯑꯣꯏꯅ ꯎꯕꯤꯗ꯭ꯔꯒ ꯅꯤꯡꯈꯥ ꯇꯝꯃꯦ ꯍꯥꯏꯔꯁꯤꯔ ꯑꯩꯈꯣꯏ ꯗꯦꯃꯣꯀ꯭ꯔꯦꯁꯤꯕꯨ ꯗꯤꯛꯇꯦꯇꯔꯁꯤꯞ ꯑꯣꯟꯊꯣꯛꯂꯒ ꯁꯦꯀꯨꯂꯔꯤꯖꯝꯕꯨ ꯀꯝꯃꯨꯅꯦꯂꯤꯖꯝ ꯑꯣꯟꯊꯣꯛꯂꯒ ꯁꯟꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯒꯤ ꯍꯦꯟꯅ ꯏꯀꯥꯏ ꯈꯨꯝꯅꯔꯒ ꯑꯩꯈꯣꯏ ꯅꯤꯡꯈꯥ ꯇꯝꯃꯦ ꯍꯥꯏꯔꯁꯤꯔ ꯂꯝꯗꯝ ꯑꯅꯤꯒꯤ ꯌꯥꯏꯐꯅꯕ ꯑꯦꯒ꯭ꯔꯤꯃꯦꯟꯗ ꯑꯃꯗꯅ ꯇꯟꯗꯟ ꯑꯃꯗꯅ ꯗꯥꯏꯃꯟ ꯍꯥꯏꯋꯦꯗ ꯃꯥꯟꯅꯔꯒ ꯕ꯭ꯂꯣꯀꯦꯠ ꯇꯧꯍꯜꯂꯒ ꯅꯤꯡꯈꯥ ꯇꯝꯃꯦ ꯍꯥꯏꯔꯁꯤꯔ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯉꯁꯤꯗꯒꯤꯗꯤ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤꯕ ꯑꯣꯏꯔꯁꯅꯨ ꯑꯐꯕꯅ ꯃꯍꯨꯠ ꯁꯤꯜꯂꯛꯄ ꯑꯣꯏꯔꯁꯅꯨ ꯁꯣꯏꯈꯤꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯒꯅꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯈꯤꯕꯗꯨ ꯁꯨꯝ ꯏꯖꯔꯕ ꯃꯇꯨꯡꯗ ꯄꯥꯊꯣꯛꯆꯕꯅꯤ ꯄꯨꯝꯅꯃꯛꯄꯨ